Lakhipuronline puthokchaba me gi tang ani laibak pokpa numit ki Khomjinba Pao tabirasi. Ahanbada maruiba Pao. All Assam Manipuri Students Union Amsu Maya Loisangi Nauno Thopu Kudaba Thomi Singkhan Kre Panjawbam Tiken Singagi Taramari Subar Nunga Kumon Health Camp Amakaluna Pangtokre Jawaharlal Nehru Manipur Dance Academy na Certificate Award Ceremony Pangtokre JCILPS ki Mute Kangbu Singna Jiribam Degi Khongsang Railway Station Phawba Chatuna Yengsinkre Tripura ki Khwai District ki Manung Chenbada Gaurnagar Meitei Khunjawda Amukona Nupilal Statue Kinkre Jiribam da Chathariba Kang Tournament ta MITL na MNC Bumaithian Kre Ngasi YLC amadi CK Sanagani Amasung Ahan Basanasam Bila Chau Memorial Sports Meet Numinini Chubna Pangthokre Haujik Mapungoiba Pao Tabirasi All Assam Manipuri Students Union gi Kunmapan Suba General Conference April gi tang kunthradagi hauraga me gi tang ama phawba subna Numinini Chubna Pangthokre DTO office ki manakta leiba Manipuri Boys Hostel gi holda Kunmapan rak suba General Conference asida nauna amsumaya loisangi lisingani ga kunhumdoi dagi lisingani ga kunmanga phawba gi thaupu kadaba amsu gi thomi sing khankre amsu gi iputhau jekpa paphal paiduna nauna thaupu kadaba executive pumbana hostel simakta wasak lauki loinana amsuna Manipuri khunai asigi issue kayada mangjil thaduna thabak tawna resolution kaya amasu laukhre hairi nauna khallaba amsu central committee ki thomi sing asina khunai asigi damak thabak ingkhang kaya marom paikhatlakpada lebak miyam nasu saruk yabiu haina miyam gi mafamda nolukna ningsing lagli Thoromasida Athoiba Mitunglen Oina Neso gi advisor Sinam Prakash MSU gi president Haridev Kongrai Latpam amasung ex Amsu amadi well wisher Cameron Yauki Amsu gi advisor S Kamlakanta Singana Thoburel Oiduna Khankiba Amsu Maya Loisangi Thomi Singdi president Oina Ngasepam Sanahal General Secretary da Asangum Sopon Loinana Tongan ba post Kuntramapan amaga Khanki Kororkandigi Panjobam Topon Kumar Amadi Panjobam Ongbi Moina Debi Anigi Machanupa Ahal Panjobam Tiken Laikidabagi Taramari Subanoga Kuman Thorongo Mari Lenana Narang Laikidabagi Imung Manung Amadi Nahal Laumi Marup Club Kororkandi Amadi All Assam Manipuri Doctors Association Silchar na Punna Kusamnaduna Lem na Layang Bagi Kem Ama Kororkandi da Pangthokre Thoromasida Silchar Medical College Amadi Hospital Silchar gi Professor Dr. Yangkhom Nungsitona Lamjing Kiba Dr. Singiti Matuda Dr. Khaidem Gautam Dr. Ibocho Amadi Dr. Anilna Chaurakna Miyoi Chamaromda Lem na Layang Chathaki Loinana Hidak Langtaksu Lem na Yentokhi Nomna tada nomadi khungang chigi akoi mingchat purakadaba angang ama thokle aina mayamna haraunaki aduki matik lai suda su phaba dutanatana thakchi khasi naiba yamna ing tapa oja sing ahlaman sing masakhang na chachaba adugumba angang amani haijaba taragadi akoina maroina Ahoy mayam chanabida akoigi death anniversary kasi akoigi maitei gi akoi chanabida mitatithi taunabagi chanabi lei ado akoina madugi khachaktang nathai jaraga akoigi hairiba lekhidraba magi akoigi mingda akoigi ngamjaba akoigi human service khatang akoi pijaning bagi apambaduna Lakhipur Assembly Constituency ki Manung Chanbada Singirbon Part 4 Dorugram Thobalda Community Coordination Committee Assam gi Miphamama Muhammad Amusana gi Yumda Muhammad Haji Gulam Sahid na Miphamma poiduna Mitei amasung Mitei Pangal punna khut samnaduna chatminasi apun bana pangal ni aikhoi thabak oina ulasi chinga khut ka manarasi haibagi Miphamama pangthoki Mifamda Muhammad Demakhan Ingudam Nilbir Muhammad Fayaz Chaudhuri Ahibam Harimani Thongnaujam Ton Singh Muhammad Rahim Muhammad Alas Sahjamal Chaudhuri Torangbam Nogen Sapam Sarat Konthaujam Nabachandra Asina Chingba Wangang Loi Singha Wangang ki bagalunana Committee gi President Ningombam Ranjitna Mifamda Tinbiriba Pangal Ichininau Singh Mayam gi Mafamda Amasung Pawasibu Tabiriba Mitei Amadi Mitei Pangal Ichininau Kudikmakta Jati Ani Asibu Nungsinana Hingminabagi Honariba Committee Asibu Nungsibiu Saukatpiu Mateng Pangbiu Haina Convener Konthaujam Nabachandrana Paugi Kuthangda Phongdorakli
Nungairaba pau kanagumana masa masagi dukan singda mini ATM thamningba leirabadi mini ATM gi damak pau phauna birago Haubam Communication and Services mobile number 7002 786 983 da pau phauna biu Jawaharlal Nehru Manipur Dance Academy JNMDA Imphal na sinduna Academy asigi Open Air Theatre da Certificate Award Ceremony gi tharomama pangthokre thoromaduda Honorable Governor amasung Academy asigi Chairperson Anusuya Uikena Chief Guest amasung Chairman Chorus Repertory Dr. Ratan Thiam na preside tauki Certificate of Award fangkibasingdi Kumari Ningthaujam Anupamada Sobita Ben Mehta Gold Medal amasung Khukhu Sarkar Gold Medal 2022-23 Kumari Kumukcham Sandhyada Laurembam Tombi Gold Medal 2022-23 amasung Oinam Madan Mohonda Rajyapal Gold Medal 2022-23 pikre Academy asigi mahiroi guru amasung artist singna puthokpa choreographic work natambakta miyam mangda khudol tamki Academy asigi director Pukhrambam Bilasna taramna upagi warol tamki Nungairaba pau khu tang chikpa nerve ki anaba khwang janglin gi anaba brain amadi BP stroke oiruba singi anaba kayabo digital clinical magnetology scanning therapy na layeng ba yahale layeng asina hidak amata yaudana hakchangi cell amadi vital organ singbu mathau ningthina pangthok handuna e tongta leiramba amot pasing sengdokpa ngamali amasung kidney liver heart amadi brain gi mapangal kankat handuna hakchang phana thamba ngamali magnetology scanning therapy asigi kanaba lobiu masimak lengsin birago energy healing center first floor smile market central road silchar 1 Nongmaijing natabada numit khudingi ayuki pung 13 dagi nungthilgi pung 1 phawba layengzari chief consultant Dr. M. Santikumar Singha lifestyle medicine consultant Harvard School of Medicine USA certified mobile number 9435070286 All Manipur United Clubs Amukona Manipuri Literature and Cultural Forum Tripura gi mateng lauraga Tripura gi Khwai district ki manung chenbada leiba Gaurnagar Meitei Khunjauda feet Nipan wangba nupidal statue Amuko gi president Phairoizam Nandolwangna April gi tang kuntra da maikhum hangdoki thangtana salute tawbagalunana haikat lekat tamkiba thoramda Manipur amasung Tripura gi khunjal sing sarukjaki maikhum hangdokpagi maruoiba thoramaduda chief guest oina Amuko gi president Nandolwang guest of honor oina literary forum gi president N. Biro Singh Marup Pauche gi joint editor R.K. Tarunjit amasung observation committee gi convener Khoisnam Ongbi Pirola president oina saruk yaduna wangangki thoromaduda social activist R.K. Dusri Gopal DM University Manipur gi HOD Dr. R.K. Musuksana Amuko gi secretary K. Santos Luang su wangangki Lising amaga chamapan kontra mapanda British ki session matamda matamaduki nupi singna British kamayok na duna lanteng nakiba adugumlaba maitei nupi ki thauna adubu ningsing handuna Manipur gi mapanda ahanba oina Tripura da nupilal statue kinbangamki Jiribamdagi Khongsang tamna cheliba train asida Manipur state ki mapandagi train tongduna lakriba passenger singna ILP card sing Paibra Haiduna Joint Committee on Inner Line Permit System JCILPS Headquarter gi Thomi Singh amadi JCILPS Jiribam branch ki Thomi Singna punna yengsin khongchat amangarang chatkre yengsin khongchat ka mari lenana Joint Committee on Inner Line Permit System JCILPS Headquarter gi convener Pulendra Konsamna train tongduna lakliba apan Manipur dagi lakliba passenger singda ILP card sing asi karamna piribano haibadu yengsin jabani haiki masigi matangda report ama semduna miyamgi oiba achauba mipam amasu pangthokani hairi Khongsang railway station asida leiriba ILP counter gi strength asi yamna ligi masing linglaba sulikna police personnel singna yamna sengna thabak tawbasi ubada apen mapokchei haiki JCILPS na mafam kaya dasu drive kaya ma chathaki balaikre Makhatana su JCILPS na cheksin thaurang kaya local lagani haina Makhatana phongdokri Khongsera duda JCILPS headquarter gi minority convener
Moijing Mayum Kiruddin Saha Women Wing Student Wing JCLPS Jiribam Branch ki thaupuba sing amadi Student Wing su sarugyaki haina JNN dagi phangba pawa sina hairi Ai ming Polindo Ponsam bagi Joint Commission on Inline Farm System si yamna khoi historic ore bate me de simlaba numit asida koina ko jitu ko khongcha si mar sista train asina ma ko loina na masista ko tongan ba community mayam ma na local people si jiri de ki si jom phone sila aga masista si ki train si ki apam jaga sista station sida oji si ko riba kamai tong na pagi set coaching kamai tong na pagi multi like farm system asi dan momong yang effective poina or ineffective poina tabuk to ba to tabra kai ben singa si pen ji de ki pagi konsang si ki ba ki train asi ko si lak samni am dog ko han jani ni jirita ada ji performance la laiba tongan ba ko ben local people mai ma ko samsal senjol pasi sura mana khalda sanna ba khara mana mafam khara da pagi gadili uki adagi pagi tungan ba sadona gi station ke kuma blessing asi na zaman si yore ga singa si wato karam na mo singa si yore ga wato karam na mo koi ILP line farm system asi kuma to na pagi tiri bano habis mitang ga koi mention mani ina na masiki khasaba record ama koi pujaraga koi ayama koi siri da joba miyam ba ba to jagani aduga matang stay na chizu so wamna si koi luxury ba joint committee on line farm system mayam na short form da JCLPS hai na thula ba si organization si koi leiba koi convener ko convener sing adi loina na koi student wing gi convener ko convener sing the women's wing gi koi convener mayam si koi pencil laga koi na jointly koi ni kunchang na sa ba ni ha tim mama ga koi luxury ga jiruam da leiba dum ba procedure ba koi JCLPS ki dum ba koi grants Mayon Society Jiribam na sinduna Society asigi mangarak suba Foundation Day celebration ga mari lenana Jiribam gi mapum kayada u chara thabagi tharomama ngarang pangthokre Jiribam railway station manakta laiba society asina sena jariba nongpok ningthau panthobi khubamasi gi akoi betanatana lamlen Kalinagar da laiba Cambridge School gi mamangda u chara kayamarum thakhi Mayon Society ki President N. Biraj Singh amadi Secretary K.H. Basanta Singh na Society asina horokpadagi hauna Jiribam ki damak matam da Society asina thabak kaya leptana pangthoktuna lakli makata na Society asina thabak thorom kaya pangthokani su haiki amada apoi gi Mayon Society gi manga suba foundation de ga mari leinana apoi gi mafam kaya da Jiribam mafam kaya da apoi no u thabagi program tawjiri amasong apoi gi railway station da apoi nauna Mayon Society gi apoi simjak chariba laiseng asi da su apoi na u thabagi program ma masi sinjalangjiri nasi ni tangama ki maharap suba foundation de ga mai linana nasi Mayon Society ki members singa lenana ai bang su kya da u ta si thabagi program ma ngas pathokjani ai ma program si da ko nang nasi Jiribam gi de nasi leiba kogi license nasi gi akoi bada so koi nasi usa ko khajare garmana na kogi Cambridge School gumang ga leiba kogi society gi port so koi usa ko khajare kogi tung ta ba khang kya da so koi lepalita na koi usa sing tha District Kang Association Jiribam na April ki tang kunthra dagi Jiribam gi babu parada laiba Community Hall da Team Tare na saruk jaduna chatharakliba N Patama Devi Memorial Men's Kang Tournament 2023 gi ngarang sana ki ba match ta Mitei ina Thogoluk MITL na Mitei Naha Club MNC bu Panjal tarani thoi ahom da maithian khre match asida Mitei Naha Club MNC na toss ngamduna maike khanki aduga Mitei ina Thogoluk MITL na Kangkapa hoki apiba matamda Mitei ina Thogoluk MITL na MNC bu Panjal tarani thoi ahom da maithiba piki match atuda A Iboton Singh na referee aduga scorer na M Kiran Singh oiki ngasi YLC amadi CK ani na sanagani tournament asi IB Laikai Jiribam da leiba N Joy Chandra amadi mahaki machin manau Singh na makhoi gi leike jaba mama gi mingda kachaba kang tournament ni All Jaribon Sports Academy Hailakandina Sinduna
नुमिनिनी चुना पांगथोखिबा अहानबा सनासम बिला चाउ मेमोरियल सजिबु स्पोर्ट्स मीट 2023 पांगथोखरे अप्रैल की तांग 19 दा सनासम लोकेंद्र एडवाइजर AJS ना फिराल चिंकतुना थरोमदो होतोखि थौरमदा खाइदेम जॉय कुमार येंखोम चंद्रजीत डॉक्टर लाइस्रम राजकुमार लोइनना होजाइदगी लेंबिरखिबा थांगजम इंगेन सरुयाखि हाई जंप लॉन्ग जंप हाफ मैराथन फुटबॉल 5A साइड बॉयज एंड गर्ल्स सानखी स्पोर्ट्स मीट अदुदा सरुक याखिबा सानरोय सिंगदी जारिबोन खक्तनतना होजाई अमदी कासारदगी सरुक याखि अप्रैल की तांग 19 लोइसिन थौरमदा मिफम मपु ओइना लाइस्रम रविंद्र लोइनना सनासम लोकेंद्र चोंगथाम बाबुतोन लाइस्रम खोगेंद्र हौबम विभास कोनसम नोनी बाबू नोंथोंबम विश्वजीत येंखोम चंद्रजीत खाइदेम जॉय कुमार येंखोम देवेंद्र TH कमल बाबू CH मनीराज लैसांगथेम गिरिंद्र थांगजम दिलीप सोइबम प्रसेंजित कासारदगी मृणाल कांति अमदी होजाइदगी थांगजम इंगेन प्रेसिडियम ओइखि लोइनना सानबगी लमदा ताकपी तंबिपा ओजा सिंह सेपाक तक्रौदा थांगजम ओंबी बिदुमुखी हॉकी दा कायन पाइबम विद्याबन फुटसल दा कोनसम रविंद्र लोइनना टाइकुंडो दा डॉक्टर लाइस्रम राजकुमार इकाई खुमनबोटखि सनासम विकासना थरोमसिगी प्रोग्राम कंडक्ट अमदी बोर्ड ऑफ थैंक्स पीखि हाइना AJSA की जनरल सेक्रेटरी कोनसम रविंद्र न खंगलगले अरोइबदा मरुइबा पाव अमुखन्ना ऑल असम मणिपुरी स्टूडेंट्स यूनियन आमसु मया लोइसंगी नौनो थौपुकुदब थौमी सिंखनख्रे फानजौबम टिकेन सिंहगी 13 सुबर नुंगा कुमोन हेल्थ कैम्प अमकलोइना पांगथोख्रे जवाहरलाल नेहरू मणिपुर डांस एकेडमी ना सर्टिफिकेट अवार्ड सेरेमनी पांगथोख्रे JCILPS की म्यूट कांगबु सिंगना जिरीबामदगी खोंगसांग रेलवे स्टेशन फावबा चतुना यंगसिनख्रे त्रिपुरा की ख्वाई डिस्ट्रिक्ट की मनुंग चनबदा गौरनगर मैथै खुंजावदा अमुकोना नुपिलाल स्टेचू खिनख्रे जिरीबामदा चथरिबा कांग टूर्नामेंट MITL ना MNC बुमाइथियनख्रे ngasi YLC amadi CK sanagani amasung ahan basanasam bila chaw memorial sports meet numinini chupna pangthokre Lakhipur online YouTube channel gi Khomjinba Pao sandok jaba ngasigi oinadi matang asida loijare